Manipur Top 20 News na tungan ba reliable source dari lokot cerita. Mata-mata di oiba maru oiba ipau sing patu kan jari. Ahan bada tourist destination ama oiba sendradi plastic singi dustbin oiramle. Numitare ni chupna khungat pada plastic tan kya fangle hari. Sendrada laiba Anobo Mangal Foundation na Manipur dalam oiba singbu khwaidagi yamna pukning chingsin pham ama oiriba sendrada ha asigi amadagi hauraduna ngasi fawba numitare ni chupna chatharkiba plastic waste collection campaign da tourist destination ama oiriba sendrada di plastic singi dustbin oiramle. Campaign asi Anobo Mangal Foundation na Sendra Youth Club, Loktak Lake Tourism Development Corporation Society Limited amasung mafum asigi HI Self Help Group, Sendra Ningtho Self Help Group amasung Bishnupur District Canoeing, Kayaking amasung Rowing Association gi sanori Singapore na kusanaduna chatharkibani. Chayol amachupna chatharkiba plastic waste collection campaign asigi ngasi Sendra gi IWT complex da pangthokiba losinbagi thoramda athoba mithunglen oikiba lenga ki Environment and Climate Change ki loisangi Director Dr. T. Bajakumar hai single use plastic ama fawba tourist spot oiriba mahum singda pusil handabagi pandam thamba yamna mathau tare maru oina anakpada leiba kunjal singna kupna senabiu haiki tourist singdi aikhoina yengsin bigadabani makoi loinamak wakhal tahanba haibasidi oithok oi haiki mahakna makhatana hai tourist kudingmak aikhoina kupna senaduna makoina hondoklamba amadi sizinamba single use plastic sing amadi atai plastic Makal sing yauna amor akai kodimak ningthi jana yengsin gadabani Sendra gi akoi beta kundari ba kunja singna yengsin biduna mafum masibu eco tourism gi project ama porpo mathau tare myamasu aithrakli ba eco sensitive zone gi phibam khangba chungani hairi losinbagi thoramda akhanaba mithunglen oina saruk yakiba Manipur Pollution Control Board ki member Secretary Dr. W. Roshan hai tourist spot amada plastic ki kolam sing Samna haibada plastic bottle yauna atei makhal kyagi plastic waste kyana pollution thokhaliba asi matau karam thokhalidage haibasi aikhoina punna khana minaba mathau tare haiki chayol ama chupna chatharkiba campaign asida yamlaba plastic use ki manung chana water bottle sing achapot yomlakpa makusing amadi recycle tawba yaba kolam singa punna plastic waste tan kya khongutki tharungi manung chana campaign asida thawai yauna saruk yakiba miyo singda sakhangse amasung kudolpot pituna ikaikomnaba utki Amaromda, laibaktiba thaudok oina chayol ama chupna Sendrabu Zero Plastic Zone ohenabagi pandamda chatharkriba campaign asi losinba numita Sendra amasung masigi akoibada taramba plastic waste sing khongotuna sit chengduna tungda ngasi pangthokiba Loktak de thorumda saruk yakiba naha singna athengba phawbada isai nongmai na singba pangthokibadagi masibu yengba lakiba miyana plastic bottle singba kaya khondoklambana campaign asibu mapung phahan dabugum Wale haina campaign asigi organizing singi Meitei dagi phongdorokli amaromdana private hospital singda CMHT PMJAY gi bill pithok tabadi anaba singdagi lineman lauragani Dr. Palena asumna phongdorokli lamdam sigi miyamgi ana line gi thabakta private hospital singna achoba thodang lawdura lakli hospital sing asida CMHT amadi PMJY gi matekna chada humfu ana line bani adubu Lengang na chahi ahum hena sel pithok pidabna hospital chanaina bahonabada achobal chaiting phangle maramasina mathang thagi taruk phawbada private hospital singi CMHT amadi PMJY gi lupa crore mawdra henbagi bill lengang na pithok tabadi mathang numitagi anaba singdagi line malawrgani haina Association of Healthcare Providers of India Manipur State Chapter AHPIMSC gi President Dr. Palin Hundongbamna phongdokre Wapam asing asi nungtil pung ohum gamakai tabada lampel pata leba IMA the Association of Healthcare Providers of India Manipur State Chapter na sinduna pangthokiba pawge mifum amada mahanga pangthokibani Dr. Palina makata na hagibada Manipur AHPI MSC gi member asi punna nifuga humdoilai masigi manungda hospital diagnostic center yauri state singi miyamda ana layangi lamda kodong chaba panghanaba chapter asi Sengkibani hariba hospital singsida CMHT amadi PMJAY asi panel tawduna healthcare services piduna lakibani hospital singda healthcare singi matingna lemna ana layeng pangthoklaga lengai ki maiketagi amuk hospital da sen hanjalapani lamdam sida ana layeng lamda private hospital singa ngasisu achoba thodang lawri Manipur gi oina tha amada mioi lising marfu private sector da dialysis tawri state sigi chada marfudi private hospital da dialysis tawibani Masih panbagi maramdi thabak asi yamni unit oiba
tokpa yadaba makha chathaba laing pathap amani private hospital singda CMHT amadi PMJAY gi bill matam chana pibinaba lengak linglingai matam dasu health minister amasung mari lainaba singda khangan khiba kya laikre state sida PR lakra matung dasu chief secretary health secretary amadi governor ga phawba unakhiba laikre matam sang sahi ahum hena senpham sing asi private hospital singda pithok pidabna hospital singda achauba chaitheng mayaknare mai ising gi bill thiba phawba ngamlaktabagi tanja lakle hospital dagi lakpa senphamna thomi singi talab mai isingi bill na singba piribani manipur gi private hospital singda chada humfudi CMHT amadi PMJAY gi matengna laing li masi khutangda laing liba senpham singsi private hospital singna phangjagadabani adubu lengangna pithok pidabna chaitheng phanglibani thagi tolop chang naina piba ngamdabadagi doctor kya hospital dagi tokiba yaure maram asina pithok pomtokpa lupa crore mawdra henbagi senpham miyamgi khallaga atu matamda pithok pinaba haijari makha tarpada Meitei lining phambal tongba piba makok hapa thouram pangthokhare panthau Meitei lining phambal tongba Meitei piba makok hapa thouram ngasi meragi taraga mangani panba thanil lumita ima lesem inat loisangna sinduna Imphal East ki panthau sai konung nongpok jingu thong Meitei laikol thalo chipilokta pangthokhare thouram sigi nungyu aiba wan thok piraduna nongpok jingu thonggi Hokok TH Maniton alias Ulipana hakibada meragi thanil numitsida panthau Meitei lining phambal tongba Meitei piba makok hapa thouram pangthok libasi Meitei na Meitei oinabagi damaktani mahirol mihorol Meitei lehorol haibasi Meitei salai taret ekoina Meitei leipaksida ningsingbagi matam oire nongdong thakta taibang mapulai malem tampakta nongdon lai lenglai aduna ningjaba macha aikoi khudingna mapugi phambal thajai adugumna panthaubu ningba macha aikoina panthau ipagi Meitei lining phambal semjabani mahakna makhatana hakibada Meitei lai phambal tongba haibasi malem leimai sida mitop lining na namsilaga leramba Meitei leipak sida Meitei gi lamai ama hangdoklabani ningjaba aikoi kharagidi panthaugi macha oina Meitei oibada yamna sengi odyan yaugre Meitei lon sengna ngangduna panthau haiba wahisina lolgi makok oire khut lolaga punemjari haibasina anisuba amadi thaujal pinabiu haibasina ahumsuba oire hairiba Meitei lolgi haurpham lai oiba panthauna Meitei salai taret aikhoisi hinglibani Sashti puja jaigya churakoron subhabi baha lai chandan uba asti lokhatpa sarda batan tauba jatra hunba jatra pupa jatra tauba urik nugun siraga laiming lauba haibasing khangliba hairiba wahai mayamsi mitop liningi kokni Meitei aina panjaribasi meragi thanil numisidagi mitop mian liningna Meitei salai taret aikhoigi kokta khumjilabasi lothokpiro Meitei ama oijarage Meitei lining phambal tongba numitsidagi Meitei pibagi kok oijarage hapiro Meitei gi lining lausing pinabiro haina nijaba thouramni haiki ima lesem inat loisangi president Maitram Sumtibalana hakibada panthau ipagi pauktak amadi matik maya asina panthauna taibangni hairagasu aikhoigidi lai oiba panthauni haina ningjabani ipagi matik maya asina ehenbada natana aikoina Meitei oinabagi damakta mahakna honabiba kyasida Meitei ama oina aikoi hingpham thoi haibagi numit asibu meragi thanil haibasida ningsingbani masigi damak anisubada Meitei lining phambal tongba numit hainasu khangnaribani haiki thouramsiga mari leinana jagoi salai sangi mahirosingna Meitei oidaba yaroi mingthomda drama amasung jagoi isena singbasu utki makha tarpada mapan lamgi pauda Himachal chingninkhai bus da nansinduna mioi taragani pansire Himachal Pradesh ki Bilaspur district ngasi numidang athengbada chauna chingninkhai rakhibada private bus amada nansinduna hojik phawada mioi taragani pan sire kayana aso open nangle mioi kya su bus manungda tholakpa ngamdana lermkhigani amadi chingninkhai aduna nansilamlagani thajanari thado asi Bilaspur district balu thong manakta thokibani lambida miyamna gari thauduna chatlingaida yamlaba laikhom amadi nungkya chingthaktagi kintharkibani thaudo aduda mioi kunthra rom tolkiba private bus adu humjinki amasung atopa gari kyasu amangta thohanki bus da tolkiba passenger sing khaktanatana atopa mioi kyasu asok apan yaunaki mari lainaba rescue team singna mahumduda changsinduna mi kanbagi thabak chathaba haukhre adubu chingninkhai pagi thaudo asida siriba migi masing asi hengalakigani haibagi
चिंगनब लई थौदोक असिदा प्राइम मिनिस्टर नरेंद्र मोदी ना नुंगाइतब फोंदोखिबगा लोइनना लैखिद्रब मियोइसिंगी इमुंग मनुंगदा लाख अनि इनिगी सेलगी तेंगबांग पीरगनी हाइरि अदुगा सोकलबा मियोइसिंगना लुपा लिसिंग यांखै यांखैगी तेंगबांग पीरगनी हाइना लाउथोखरे तेंगबांगी सेनफमसिंग असि प्राइम मिनिस्टर रिलीफ फंडगी पीगदबनी हाइरि सोशल मीडिया दा थागनरकिबा वीडियो दा चिंगनिंखाइकिबा मफम अदुदा जेसीपी सिनदुना नसिनख्रबा बस अदु लौथोकनबा होनबा अमसुंग अतोपा मफमदा सोकलबा मियोइसिंगदा मियामना मतेंग पांगबा उनकी हिमाचल प्रदेश की चीफ मिनिस्टर ठाकुर सुगुनसु नुंगाइतब फोंदोखिबगा लोइनना थौदोक असि कुपना मॉनिटरिंग तौरी हाइरि वीडियो असि पाउदमदा सोखि लांखिबा यावबसु मापीगनी चैनल असि बुनुक्सिबिदुना शेयर अमदि सब्सक्राइब तौबिबिदम हाइनिंगाइ तंथारपा फोंदोकचरी अमदि मखा ताना म्यामगी सेवा तौबा ngamba ओइजगे